Dolai tha vida maite hanjin hanana bala kholak liba lainga ki thawrang ki mayok da kuki signa rally sakri yana ba yauduna nampu da resettlement toksalakpa irang thona ba thoksalni Imphal East District ki Dolai tha vida hana khundara ma maite sing amu hanjinduna masa masa gi miyum da lehanana blengana pekhalak liba thawrang ki mayok da kuki signa rally sakri resettlement tawge hairavadi nakal animak yanaraga tawgadabani maduna tana nampu da toksalakpa yaru irang thona na basin bani haina khongjang loising ge make digi phongdorakli koki np cycle na sinduna kangpopi district ki cycle subdivision gi manungda ngarang koki fruit ki masingam la bamyoi singaduna rally ru sakibni dolai thabi da maite gi imung sing hanjin hanana balainga ki thorang yanindi hairaduna satkiba khongset adura tongan tongan ba wahai thaba placard kya supai khiba loinana no peace no resettlement we want justice before peace haibana singba khulaw kya sulakhi khongse aduga mari lendana khongjang loi sing na hai kumja english ngani kunga homdoi gi me digi haurakhi irang asigi mapung fa waroisin ama laktingai da lenga na dolai thabi da maitei sing hanjin hangani haina paikhalak liba thawrang asi kanada su tandaram baliti karigumba khunda hangi hairabadi wari sanaraga nakal ani ki marakta yanaba ma puraklaba matuna tawgadabani maduna tana furup amagi apamba yenglaga tawbudi yaroi hariba thawrang asina Manipur tungkoina tangdulai tapu purakpada akai poigani ngarang satliba khongset asi Manipur gi irang loisinanaba masung waroisin purakna bokona ribesingi mayokta satpu khongset ati haribi irang loisinanaba thawrang asida nakal ani makta manaba miyeng gengba masum justice phangana bigi wapam adu kawbu yaroi haina ningsingmani kariguma resettlement tawgi hairabadi nakal ani mak yanaraga nakal ani makta resettlement tawgadabani irang loisinanaba masum tangdulai tapa purakna bani haiduna justice phangloidaba khongthangdi kaidonung sagoloi haina ngarangi khongset adu saruk yakiba lusingba kyana phongdoknakhi Priyas NEET Biology ki maikedi gi nungairaba pausel ama puduna laksari NTA NEET UG 2027 NTA NEET UG Foundation Course tha nipan amasum tha taruk ki mathangsin ayuk pung manga amasum ayuk pung taruk tagi lakli bezung gi tang kun ga mapan dagi class haujarakani hena nungairiba pau mana NEET Biology takpada sahi tara hene experience leiraba masida natana former guest faculty Department of Biotechnology amasum Department of Life Sciences ki EMU gi oja singna takpi tambigaduri masida natana ahen ba khudong chaba khara pallabada IDP singi free classes tanatana clear basic concept easy memory tricks regular test series PYQ analysis ni masida natana satri singi weba tongano hostel facilities thamjari akupa marol gi dama haujama contact tawbiro akhoi telephone number di 7005534385 natragana 7005376151 Manipur Langangna Home Ministry da haijabadagi nagamisam taru hatpagi case NIA na June nipan English ngani ga kunga tarukta lokalawasu hauju phawu senaba miwe mata phatri mamang thagi tara humdagi numit chunglakpada Kangpopi district ki Gamnom Spraimana police station gi jurisdiction manung saliba Lairon boyfai kuki khulgi ahan mada khulsigi khunjana pisingna hana pharaba matungda mamit amasum makhut phulaga kuki theories khutpu amada sinakhiba apunba misam taragani pangi manungda nupi taragani thoibuna thaduroklaba matung tha sigi tarada khulsigi mafam amadigi mihathina hatoklambadigi sina phanglakhiba singna Reverend Dr. Manu Thiumai nifuga manga Phenrong wi Thiumai sei nifuga humdoi Phenrung sawang sei kunthraga taruk Kaliwangbo abonmai sei kunga humdoi Pastor Kenpi bok sei kunga nipan amasum Dilip Thiumai sei kunthraga humdoi ni makhoi taruki manungda Pastor Kenpi bauna Zunadagina duga lemhauriba makhoi manga na konsa khuldagi ngaktani thaudo wasigi matangna konsa khulgi chairman mathangi numita sekmai PS ta wakalakpadigi PS asina 0 FIR case malokhalaba matungda case asi Gamnom Sarpaimana PS na transfer tawbadigi PS asina case FIR number 23/5/2026 lokhatkibani aduba thaudo asigi case asi NIA da kusinabina ba Manipur Langangna Ministry of Home Affairs ta me kunga manga English ngani ga kunga tarukta ayibe sirol ama piduna haijabadagi ministry na tha sigi manga da thokpa order mana case asi NIA da sinakibani ministry gi order phanglaba matungna National Investigation Agency
Imphal branch na tha asigi nipa na case number RC07-2026 NIE Imphal under section 140 clause 3 142 127 clause 6 310 clause 6 BNS amasum 16 clause 1 clause B UA clause B Act 1967 register tawduna lakhotkhibne adubu ngarang numit kunga mathoini suraklaba phawda case asigi investigation se tharagliba NIA na misam taru hatpada senaba miyoi amata fogat pangamtribani Karnataka Karda pom pokhayanduna nungshinarambi nupiga siminage tawboda nupi songtho hore matom ta sikri Karnataka ki Tumakuru district sai kunthra suraba Nagendra nama ka nungshinarambi haujingna yanaraktabadagi mari thadanaba honaribi nupi amaga National Highway nifuga nifanda taxi tongduna satlingaida Nagendra na car manungna bom pokhayanduna nupi asiga puna siminage haiduna honarakpada nupi edu car manungdagi songthoktuna hingauri taxi thaurakhiba driver adusu phibam luna soktana hingauri adubu Nagendra masadi bom pokhaybaduna khudakta sikhri nupi asina leiba asanba kaadagi makoi animak ningai sangdana duna thoroklaga Narendra na nampuda nupi asi taxi asida tonghanduna lakminakibani taxi manung Nagendra na nupi asi Hatkhre mas masa matumda sijaki gani haina kian khangan kiba lekhi haina driver duna phongdoki Nagendra na nupi asida thang uttuna kihalaba matung bom pokayana na bukhonarapada driver duna gari gi thonggi lok hangdoktuna nupi asi songthokna bigi khudong saba pikhibani hari Khundrakpam gi lamkhara sin kuki da pithoklabra khugyo Khundrakpam assembly constituency gi mafam kya government na aron mamong sin kuki da pithoklabra sin kuki kulai paibisingna khamenlok dolai thabi amasum mark hill range da kulai paiduna sarok sin torakpa madi dolai thabi da maitei sangba yaroi haina torokliba asida central force na thingbagi mahut mamang tharga release liba sina yellow missing da khwairang khoisang no ba pokalle haina khogyo Khundrakpam kendra youth organization gi president L Sanjit ki sirola man hari khogyo gi sirola man hai hauji Khundrakpam AC ki tuan mafam singda oirakliba khudima si Manipur government ki responsibility ni thawong si lamdam si gi miyam na yabas ngamloi masigi damak tangai fadaba khudimak thengna na ba sem sadunu lei habisi Manipur government na khangjinga tabani sirola duna makata na hai inau nau na Khundrakpam AC gi mafam singda thowaninda ba thawdok kya makata na thoroklabadi Manipur miyam ga loina sin koki singi mayokta asauba safu ama pibani hanis phungdokhi masigi responsibility kudimak loilam lainga ki saruk amu oina salai riba BJP Manipur unit na oigadawni sin koki narcotics masagi maram namda halan ngamdrabanina Manipur miyam na non cooperation movement gi saruk amu oina BJP government asigi matakta boycott ki khongjang ama sanction na ba sem saduna laire nasu paus ta makhata na phungdorakli Hauzik singa taina ba mafam khra sin ko ki theory singna parks na lanta silakpa yabigi singna balai Manipur government na October thara pangthokna ba leplamba gram panchayat mikhal cancel amuk tawdriba sina hena singna halibadi asauba irang ama lakpa yai habadu sumgadoribra haba wafam thamlakli haina paus ta makatarakli loinana lamdam asik yellow missing nam thanaba aronba Maram kaya laibana CRPF Cobra Commando bu jungle warfare da haitoi singthoiraba force amani hairabasu Manipur di Khongwal gi Ngaprum onthokhiba sina Manipur government sin kuki singbu proxy army oina sijinabani haibadu mayek hena singlok hedi terrorist singi landa da Karasi ranger mari sikre hokiba hingda lengan athing bathamkraba Tehrik i Taliban Pakistan ki militant faction ama oriba Jamaat ul Arab militant singna Karasi da leiba Sing range compound landara khibada ranger mari sikri security forces militant singi matakta khut hankibada terrorist taru Hatkhre mas amana hingna phakre hari thaudo du na numidang pung nipan ga makhairum atabada mi yamna sinba Gulistan I Zohar gi 6 ranger bitha wing headquarter thokibna hari militant amasum lanmi gi marakta miyoi maudra rum khuthona ki hari